ꯑꯩꯈꯣꯏ ꯑꯣꯖꯥꯅꯦꯅ ꯇꯧꯏꯁꯤꯅꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗꯕꯨ ꯖꯨꯝꯕꯥ ꯇꯧꯅꯤꯅꯦ ꯑꯌꯨꯛꯇ ꯑꯗꯨꯝ ꯇꯧꯒꯦꯒ ꯇꯧꯔꯣ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯇꯧꯒꯦꯒ ꯇꯧꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯋꯥꯡꯂꯦꯝꯕꯤꯁꯤꯅꯅꯦ ꯂꯣꯏꯁꯟꯗꯕꯤ ꯑꯃꯨꯛ ꯂꯩꯔꯝꯗꯣꯏꯔꯥ 이마 이베마 떠우리 미암지부 거리노 가리징지나 까이더이바 시디 머우리나 마로라 만 나예지나 다바 깜다 로션니 강데바세 세세 마차나 사이리 미암제 카라 로션 게디 라이테바세 거이 베마스나 까이더리자노 까이더올 레이자노 베마 토로라 암다 실로 샤미너지라 자이리 미암제 ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯥ ꯁꯦꯟꯗꯟꯗꯒꯤ ꯀꯔꯤꯗꯒꯤ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯣꯏꯁꯟꯁꯤꯜꯂꯛꯑꯣ ꯃꯤ ꯂꯥꯛꯑꯒ ꯌꯥꯝ ꯐꯖꯗꯦ ꯌꯥꯝ ꯐꯖꯗꯦ ꯏꯅꯝꯃꯒ ꯏꯃꯥꯒ ꯑꯗꯨꯝ ꯇꯧꯍꯧꯔꯣ ꯑꯩ ꯖꯨꯝꯕꯥ ꯆꯠꯂꯗꯕꯅꯤ ꯊꯦꯡꯉꯦ ꯀꯔꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯀꯥꯟꯁꯤꯗ ꯀꯔꯤꯒꯤ ꯖꯨꯝꯕꯥ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗꯅꯅꯦ ꯍꯨꯃꯥꯡ ꯊꯣꯛꯄ ꯍꯦꯜꯂꯦ ꯑꯗꯨꯒꯤ ꯉꯁꯤꯗꯒꯤ ꯈꯔ ꯉꯟꯅ ꯍꯧꯔꯁꯦꯅ ꯍꯥꯏꯅꯔꯕ ꯀꯔꯤꯅꯣ ꯆꯍꯤ 2 ꯍꯦꯜꯂꯛꯑꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯖꯨꯝꯕꯥ ꯆꯣꯡꯉꯛꯏꯁꯤꯕꯣ ꯅꯌꯥꯡ ꯍꯥꯏꯔꯦ ꯍꯥꯏꯖꯟꯅ ꯀꯪꯉꯦꯁꯦ ꯁꯔꯨ ꯈꯛꯇ ꯉꯥꯏꯔꯦ ꯁꯤꯗꯒꯤ ꯀꯔꯤ ꯍꯦꯟꯅ ꯐꯖꯍꯟꯈꯤꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯑꯁ ꯏꯃꯥ ꯅꯪ ꯈꯪꯄꯣꯟꯇꯦ ꯅꯣꯡꯃ ꯍꯦꯛ ꯆꯠꯇꯕꯗꯅꯦ ꯅꯣꯏꯈꯠꯂꯛꯀꯦ ꯇꯧꯋꯦ ꯌꯥꯗꯦꯕ ꯍꯥꯟꯅ ꯅꯣꯏꯔꯝꯕꯅꯤꯅ ꯌꯥꯗꯦꯕ ꯌꯥꯔꯦ ꯌꯥꯔꯦ ꯖꯨꯝꯕꯥꯗꯣ ꯆꯣꯡꯅꯤꯡꯉꯒꯅꯦ ꯊꯕꯛ ꯂꯣꯏꯁꯜꯂ ꯆꯠꯂꯣ ꯑꯗꯨꯒ ꯆꯣꯡꯉꯣ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯀꯗꯔꯗꯨ ꯇꯧꯔꯛꯑꯅꯨ ꯑꯦ ꯉꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯄꯥꯟ ꯊꯣꯛꯇꯕꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕ ꯖꯨꯝꯕꯥꯕꯨ ꯏꯊꯟꯇ ꯆꯣꯡꯕ ꯌꯥꯕ꯭ꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯣꯡꯉꯤꯉꯩꯗ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯃꯥꯟꯕꯤ ꯍꯩꯃꯥ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯀꯩꯅꯣ ꯑꯦ ꯑꯩ ꯂꯣꯏꯔꯦ ꯕꯣꯇꯜꯗꯪ ꯂꯧꯔꯛꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯡꯅꯔꯤꯀꯥꯟꯗ ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯦꯕꯁꯦ ꯅꯪ ꯂꯥꯛꯑꯕ ꯁꯥꯐꯕ ꯀꯩꯅꯣ ꯅꯣꯏꯒꯤ ꯖꯨꯝꯕꯥꯁꯤꯕꯨ ꯆꯍꯤ ꯀꯌꯥꯃꯨꯛ ꯆꯣꯡꯅꯒꯦ ꯄꯥꯎꯈꯨꯝꯗꯣ ꯄꯤꯗ꯭ꯔꯤꯉꯩꯗꯅꯦ ꯃꯤꯡꯒꯧꯗꯣ ꯑꯝꯇꯪ ꯍꯥꯟꯅ ꯁꯦꯝꯗꯣꯛꯄꯤꯌꯣ ꯏꯃꯥ ꯑꯩ ꯃꯤꯡꯅꯦ ꯁꯥꯐꯕꯤ ꯀꯧꯔꯦ ꯍꯣꯏꯅꯦ ꯁꯥꯐꯕꯤꯔꯥ ꯀꯩꯅꯣ ꯑꯗꯣ ꯅꯣꯏꯒꯤ ꯖꯨꯝꯕꯥꯁꯤꯕꯨ ꯆꯍꯤ ꯆꯨꯞꯄ ꯆꯣꯡꯅꯗꯣꯏꯔꯕ ꯆꯍꯤ ꯆꯨꯞꯄꯒ ꯅꯠꯇꯦꯗ ꯏꯃꯥ ꯀꯩꯒꯨꯝꯕꯅꯦ ꯃꯄꯣꯛ 3 ꯀꯥꯏꯗꯣ ꯀꯩꯒꯨꯝꯕ ꯂꯩꯔꯝꯃꯕ ꯃꯄꯣꯛ 3 ꯃꯛ ꯆꯣꯡꯊꯗꯣꯏꯅꯦ ꯏꯃꯥ ꯏꯃꯥꯁꯨ ꯌꯥꯎꯒꯦꯔꯣ ꯖꯨꯝꯕꯥ ꯆꯣꯡꯕꯁꯦ ꯍꯛꯆꯥꯡꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯏꯃꯥ ꯑꯩ ꯍꯥꯟꯅꯗꯤ ꯌꯥꯝ ꯊꯤꯅ ꯅꯣꯏꯔꯝꯃꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯌꯥꯝ ꯊꯤꯅ ꯐꯤꯒꯔ ꯇꯥꯔꯕꯅꯦ ꯌꯥꯝ ꯐꯖꯔꯕꯅꯦ ꯍꯥꯏꯕ ꯅꯣꯏ ꯖꯨꯝꯕꯥ ꯆꯣꯡꯉꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯌꯥꯎ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯍꯩꯃꯥ ꯀꯩ ꯋꯥꯇꯥꯅꯦꯒꯦ ꯏꯃꯥ ꯖꯨꯝꯕꯥ ꯆꯣꯡꯕꯗꯩꯅꯤ ꯀꯩꯅꯣ ꯍꯛꯆꯥꯡꯒ ꯌꯥꯡꯗꯅ ꯑꯩꯅ ꯊꯕꯛꯀ ꯐꯒꯠꯇꯅ ꯇꯧꯔꯤꯁꯦ ꯀꯅꯥꯅ ꯖꯨꯝꯕꯥ ꯆꯣꯡꯉꯒ ꯌꯨꯝꯒꯤ ꯊꯕꯛ ꯌꯥꯎ ꯌꯥꯗꯦ ꯍꯥꯏꯅꯣ ꯃꯈ꯭ꯌꯥꯠꯇꯣ ꯁꯦꯠꯀꯦꯅꯦ ꯑꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤꯅꯦ ꯁꯨꯛꯌꯥꯎ ꯍꯦꯛ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯗꯩꯅꯦ ꯏꯃꯥꯅ ꯈꯜꯂꯤꯁꯦ ꯁꯨꯛꯌꯥ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ ꯊꯕꯛ ꯁꯨꯕ ꯖꯨꯝꯕꯥ ꯆꯣꯡꯉꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯍꯥꯟꯗ ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯗꯨꯗꯤ ꯅꯨꯄꯤ ꯅꯪꯁꯨ ꯊꯕꯛ ꯏꯟꯈꯥꯡꯗꯣ ꯈꯔ ꯌꯥꯎꯁꯜꯂꯨꯍꯦ ꯖꯨꯝꯕꯥ ꯆꯣꯡꯕꯝꯗꯅ ꯃꯔꯨ ꯑꯃ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯑꯣꯖꯥꯅ ꯅꯪꯁꯤꯅ ꯊꯋꯥꯏ ꯌꯥꯎꯏ ꯍꯩ ꯀꯥꯏꯅ ꯃꯃꯥꯡꯒ ꯆꯤꯡꯍꯟꯗꯅ ꯃꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯪꯅꯒ ꯂꯤꯠꯀ ꯇꯧꯍꯜꯂꯤꯗꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯈꯔ ꯌꯥꯎꯁꯜꯂꯣꯕ ꯑꯩꯈꯣꯏ ꯖꯨꯝꯕꯥꯒꯤꯅꯦ ꯃꯤꯡꯆꯠ ꯅꯪꯅꯅꯦ ꯂꯣꯏ ꯃꯥꯡꯍꯟꯗꯧꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯥꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤꯅꯦ ꯃꯤ ꯅꯪꯅ ꯑꯃꯨꯛ ꯊꯥꯖꯔ ꯂꯩꯔꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯑꯩꯅ ꯅꯍꯥꯟ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯥ ꯀꯔꯤꯝ ꯈꯨꯝ ꯉꯝꯗ꯭ꯔꯤꯗꯨ ꯎꯗ꯭ꯔꯣ ꯊꯣꯡꯕꯩꯅꯦꯕ ꯑꯗꯣ ꯁꯥꯐꯕꯤ ꯑꯩ ꯁꯝꯖꯝꯗ ꯄꯨꯟꯒꯦ ꯑꯝꯇ ꯄꯥꯏꯌꯨꯁꯦ ꯁꯤꯁꯨ ꯄꯨꯟꯖꯜꯂꯣ ꯑꯁ ꯅꯪ ꯎꯕꯗ ꯍꯨꯃꯥꯡ ꯁꯧꯏ ꯀꯩꯅꯣ ꯅꯪ ꯈꯨꯃꯨꯛ ꯑꯦꯛꯁꯇ꯭ꯔꯥ ꯄꯥꯏꯔꯛꯇ꯭ꯔꯣ ꯑꯗꯨ ꯑꯗꯨꯝ ꯇꯣꯡꯗꯣꯏꯔꯣ ꯑꯁ ꯉꯝꯖꯄꯣꯟꯇꯦ ꯖꯟꯖꯥ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯑꯃꯃꯨꯛ ꯄꯨꯔꯛꯀꯅꯤ ꯑꯃꯃꯨꯛ ꯄꯨꯔꯛꯀꯅꯤ ꯑꯗꯨ ꯇꯣꯡ ꯀꯥꯈꯠꯇꯦꯕ ꯑꯗꯨꯗꯤ ꯅ ꯑꯩ ꯇꯧꯒꯦ ꯍꯦꯛ ꯀꯥꯈꯠꯄꯒꯅꯦ ꯇꯣꯛ ꯇꯣꯛ ꯀꯥꯟꯊꯣꯛꯑꯝꯃ ꯂꯣꯏꯔꯦ ꯀꯅꯥꯝ ꯂꯥꯛꯅꯔꯝꯗ꯭ꯔꯤꯌꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩꯈꯣꯏꯅꯤꯅꯦ ꯍꯥꯜꯂꯦ ꯉꯁꯤꯗꯤ ꯐꯔꯦꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯣꯛꯀꯦ ꯅꯨꯡꯁꯥꯗ ꯂꯥꯛꯄꯒꯤ ꯋꯥꯏ ꯁꯦ ꯅꯪꯅꯅꯦ ꯈꯣꯡꯁꯦ ꯃꯊꯥ ꯁꯥꯏꯗꯣ ꯑꯩ ꯎꯠꯀꯦ ꯎꯠꯇꯣ ꯁꯨꯃꯥꯏꯅ ꯑꯁ ꯁꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯖꯨꯝꯕꯥ ꯆꯣꯡꯕꯝꯁꯦ ꯈꯤꯇꯪ ꯆꯥꯎꯊꯣꯔꯛꯑꯗꯤ ꯐꯗꯧꯅꯤꯀꯣ ꯁꯦ ꯐ꯭ꯔꯤꯗ ꯍꯦꯛꯇ ꯍꯥꯏꯕ ꯎꯪꯕ ꯈꯣꯠꯄ ꯄꯥꯛ ꯌꯥꯗꯦ ꯍꯥꯏꯕ ꯃꯐꯝꯁꯦ ꯃꯤ ꯌꯥꯝꯗ꯭ꯔꯤꯐꯥꯎꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯔꯤ ꯀꯩꯅꯣ ꯃꯣꯏ ꯏꯅꯦ ꯑꯃ ꯑꯅꯣꯏꯕꯤꯗꯨꯗꯤ ꯂꯥꯛꯈꯤꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯑꯁ ꯑꯗꯨꯏꯅꯦꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯖꯨꯝꯕꯥ ꯆꯣꯡꯉꯤꯉꯩꯗꯅꯦ ꯃꯥꯅ ꯇꯧꯔꯝꯕꯁꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯏꯃꯤꯡꯁꯦ ꯃꯥꯅꯅꯦ ꯑꯩꯁꯨ ꯑꯍꯟ ꯑꯣꯏꯕꯗꯤ ꯌꯥꯝ ꯍꯥꯏꯕ ꯇꯟꯕꯒꯤ ꯍꯥꯏꯗꯕꯅꯦꯕ ꯑꯗꯨ ꯈꯨꯆꯣꯡꯗꯨꯅꯦ ꯀꯗꯥꯏꯗꯒꯤ ꯋꯦꯠ ꯍꯟꯊꯗꯣꯏꯅꯣ ꯑꯁ ꯃꯌꯦꯡ ꯁꯨꯡꯇꯥ ꯇꯥꯔꯣꯏꯗ ꯃꯥꯗꯤ ꯀꯗꯥꯏꯗꯩꯅꯣ ꯆꯥꯕꯁꯨ ꯌꯥꯝ ꯆꯥ ꯃꯥꯜꯂꯦ ꯑꯗꯣ ꯃꯤꯉꯣꯟꯗꯅꯦ ꯑꯩꯈꯣꯏ ꯁꯪꯒꯥꯡ ꯈꯔ ꯁꯥꯎꯈꯤꯕꯅꯦ ꯃꯤꯉꯣꯟꯗꯅꯦ ꯖꯨꯝꯕꯥ ꯆꯣꯡ ꯆꯠꯂꯒ ꯋꯦꯠ ꯍꯦꯟꯀꯠꯂꯦꯅ ꯇꯝ ꯂꯩꯔꯝꯃꯦ 이씨, ꯖꯨꯝꯕꯥ ꯆꯣꯡꯉ ꯋꯦꯠ ꯍꯦꯟꯒꯠꯂꯤꯁꯤ ꯃꯥꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯩ ꯋꯥꯁꯔꯨꯝ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ. ꯍꯣꯏ. ꯀꯅꯥꯝꯇꯁꯨ ꯂꯥꯛꯇ꯭ꯔꯤ. ꯑꯁ ꯃꯤ ꯉꯥꯏꯕꯁꯤꯗꯤ ꯌꯥꯝ ꯋꯥꯏꯗ ꯁꯤꯗꯤ. ꯐꯕ ꯇꯧꯔꯗꯤ ꯐꯗꯧꯅꯤ. ꯐꯕ ꯂꯥꯛꯅꯔꯒꯅꯦ ꯐꯕ ꯅꯤꯛꯊꯣꯛꯑꯒ ꯌꯨꯝ ꯍꯜꯂꯗꯤ ꯐꯗꯧꯅꯤ. ꯍꯩꯃꯥ. ꯃ꯭ꯌꯨꯖꯤꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ. ꯑꯁ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯨꯠꯊꯣꯛꯈ꯭ꯔꯦ. ꯀꯔꯤꯅꯣ ꯈꯔ ꯀꯨꯏꯅ ꯈꯤꯡꯒꯦ ꯍꯥꯏꯗꯤ. ꯍꯩꯃꯥ ꯃꯨꯠꯂꯦ. ꯌꯥꯝ ꯆꯥꯅꯩ ꯃ꯭ꯌꯨꯖꯤꯛꯁꯤꯒ. ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯥꯛꯄ ꯁ꯭ꯇꯦꯞꯇꯨꯒꯁꯨ ꯆꯥꯟꯅꯗꯧ ꯃꯥꯜꯂꯦ ꯁꯤꯁꯦ. ꯁꯤ ꯌꯥꯔꯗꯤ ꯁꯤ ꯑꯣꯏꯅ ꯆꯣꯡꯖꯦ ꯍꯥꯏꯒꯦ ꯍꯣꯔꯦꯟ. ꯊꯤ ꯆꯥꯅꯩ ꯁꯤꯗꯤ. ꯑꯣꯖꯥꯗ ꯍꯣꯔꯦꯟ ꯁꯤ ꯏꯁꯩꯁꯦ ꯁꯤꯒꯤ ꯔꯤꯡꯇꯣꯟꯁꯦ ꯑꯣꯏꯅ ꯊꯥꯔꯒ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯍꯥꯏꯔꯒꯦ. ꯀꯔꯤꯅꯣ ꯐꯣꯟ ꯂꯥꯛꯏꯁꯦ ꯄꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯔꯤꯡꯇꯣꯟꯁꯦ ꯅꯤꯛꯇꯅ ꯂꯩꯔꯝꯃꯤꯁꯤꯅ. ꯃꯁꯤꯒꯤ ꯁꯥꯐꯕꯤꯁꯦ ꯑꯩꯈꯣꯏ ꯁꯥꯏꯒ ꯑꯣꯏꯔꯝꯃꯗꯤ
사파비. 뭐지 빠이야 또 거기네. as 왜 얘네 오빠야 여러분 칸나가 더 뮤직도 얌 누가이 링톤도 능게 닉 뺨 누가이 와얌 싸는 거 보네 왜 나봐? 아이디 나 우이더르드나 강하우드래. 어때 이름도 락나드리고. 하이닝에 이제 라이 또 뭐 아무니 라이 시다 라오 호르제 Lẹ mi lối xuống đâu bò 이 아코이 아훔 당래 이제 우데리 따낭 하 우다브라바 Ủa mà rung đến lấy đằng gà ra nè hàng gì bà 지 로션 비로. 미 저야 락방 악당 나이래지. 아주 아이주 와서 못해 써보기. 짱래 시오자 삐빠 삐빠 마야 막장 사가더라고. 사갈래 아두디 하우러지고. 하우더라지고 뭐 마음 사실 락대봐. 아두가 하이러그네. 왜 따대 지는 되고. 샤샤샤 마야 하우러지. 자, 스마일. 1 2 1 2 1 2 1 2 1 2 1 2 시대하는 아이 1 2 1 2 1 2 1 2 왕나 뭐 쿠라니 막자 1 2 1 2 3 1 2 3 1 샤샤 하다키 샤샤 1 2 1 2 1 2 1 2 1 2 1 2 ꯊꯦꯡ ꯃꯅꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯤꯗ ꯊꯤꯅꯕꯗ ꯑꯗꯨꯝ ꯊꯦꯡꯉꯤꯕ ꯑꯩꯗꯤ ꯍꯧꯈ꯭ꯔꯦ ꯇꯣ ꯑꯁ ꯉꯔꯥꯡꯁꯨ ꯅꯪꯗꯦ ꯉꯁꯤꯁꯨ ꯅꯪꯗꯦ ꯁꯨꯡꯅꯪ ꯅꯪꯉꯣꯏꯕ ꯍꯧꯕꯗꯤ 1 2 1 2 1 2 1 2 너희는 마음을 자주네 탱나 이거 락봐 1 2 1 ꯑꯩꯈꯣꯏ 마ꯗꯣ ꯂꯣꯏꯁꯟꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛ 마ꯡꯈ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯈꯪꯗꯦ aduga mana mingonda jumba chonga kg mari hengatle na tamme ne kanade na 1 2 1 2 1 2 1 2 1 2 1 2 ama shinji ko she 1 2 1 2 1 2 1 2 1 2 1 2 1 2 1 2 갈았다 와가 로샬라지 거 샤 벨리기 ꯑꯩꯅꯗꯤ ꯖꯨꯝꯕꯥꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯐꯜꯂꯣꯗꯥꯗꯣ ꯒꯤꯂꯥꯁ ꯑꯍꯨꯝ ꯃꯔꯤꯗ ꯊꯛꯀꯦ ꯇꯧꯖꯕ ꯂꯩꯔꯝꯗꯗꯅ ꯁꯤ ꯄꯔꯥꯊꯥ ꯑꯣꯏꯅ ꯆꯥꯔ ꯂꯥꯛꯑꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯁꯦ ꯈꯣꯡꯎꯞꯁꯨ ꯊꯝꯃꯕꯅꯤꯅ ꯏꯁꯥꯁꯦ ꯀꯣꯝꯅ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯔꯦ ꯍꯩꯃꯥ ꯉꯟꯇꯥꯅꯒ ꯍꯧ ꯂꯩꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯉꯟꯇꯥꯅꯒ ꯍꯧꯖꯤꯜꯂꯝꯃꯤꯁꯤꯕꯨ ꯍꯦꯛꯇ ꯉꯟꯇꯥ ꯍꯧꯔꯝꯃꯤꯁꯤꯅ ꯇꯥꯏꯗꯦ ꯉꯟꯅꯣꯅꯦ ꯂꯣꯏꯔꯝꯗꯥꯏꯗ ꯂꯥꯛꯏꯁꯤꯕꯣ ꯅꯣꯡꯃꯇꯁꯨ ꯉꯟꯅ ꯂꯥꯎꯔꯩꯅꯦ ꯅꯣꯡꯃꯇ ꯍꯦꯛ ꯉꯟꯅ ꯂꯥꯛꯇꯦ ꯉꯜꯂꯤꯁꯤꯗꯤ ꯃꯝꯗ꯭ꯔꯤ ꯀꯩꯅꯣ ꯁꯤꯕꯨ aduga inena mingonda jumba chonga we hengatlena sanduene ꯁꯟꯗꯣꯛꯄ ꯅꯠꯇꯤꯌꯦ ꯑꯩ ꯍꯦꯟꯒꯠꯂꯤꯁꯤꯗꯤ ꯀꯦꯖꯤ 4 ꯍꯦꯟꯒꯠꯂꯤ inena sida lakda jiting tawdana nongmatasu ngana lakte ki loiramdaida ni yemo laise inena loidurabane koi step amani tawra lukhalaje hainirami ꯍꯣ ꯁꯦ ꯍꯌꯦꯡꯗꯩ ꯉꯜꯂꯛꯑꯒꯦ ꯁꯦ ꯍꯌꯦꯡꯗꯩ ꯉꯜꯂꯛꯀꯦ kitang alroine ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯁꯤ ꯑꯣꯖꯥ ꯃꯆꯥꯁꯤꯅ ꯃꯔꯣ ꯑꯃ ꯑꯩꯕꯨ ꯃꯩ ꯃꯈꯥꯒꯤ ꯑꯉꯥꯡꯁꯤꯡ ꯉꯥꯏꯔꯦ ꯃꯥ ꯉꯥꯡꯉꯤꯁꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯉꯥꯡꯁꯤꯗ ine yasamlo ꯔꯤꯇꯥ ꯈꯤꯇꯪ ꯍꯟꯗꯧ ini makana kau ni dia matak khumra ka siro ꯍꯣ ꯏꯅꯦ ꯎꯏ adu se kana ini kita yare kana taw ini kita kan taw yu dra ga ꯑꯩꯒꯤꯁꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ oi maya ngata ba dia ini ka taw buje ꯃꯌꯥꯝꯗꯩꯕꯨ ꯍꯦꯟꯅ ꯇꯧꯔꯛꯀꯦꯁꯦ oi ba ma wakya taw ba ꯑꯦ ꯑꯣꯖꯥꯁꯤꯅ ꯆꯨꯝꯅ ꯆꯣꯡꯉꯨ ꯀꯟꯅ ꯆꯣꯡꯉꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯖꯨꯗ꯭ꯔꯣ ꯃꯥꯟꯅꯔꯦ ꯅꯪ ꯊꯦꯡꯗꯤ ꯌꯥꯕ꯭ꯔꯥ ꯀꯩ ꯇꯧꯏꯁꯤꯕꯣ ꯀꯩꯅꯣꯅꯦ ꯃꯥ ꯌꯥꯝ ꯆꯣꯡꯕ ꯄꯥꯝꯃꯦꯗꯅꯦ ꯑꯣꯖꯥ ꯁꯣꯏꯅꯥꯎ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯒ ꯆꯥꯎ ꯉꯥꯡꯉꯗꯅ ꯄꯤꯔꯝꯃꯅꯤꯕ ꯁꯣꯏꯗꯤ ꯃꯥ karino adu tawridugo ini beranne mai pawri mongomne ine yare adumana nuntigi chongadine ine we mari hengatpadi laine mari tari nuntigi adumana dum chongbiu ko nuntigi adudi me ngasi gi saida lo salaji ko ꯀꯔꯤꯒꯤ ꯂꯣꯏꯁꯟꯗꯕ ꯂꯣꯏꯁꯟꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣꯒꯩꯒꯅꯦ 1 by 1 ꯆꯦꯂꯦꯟꯖ ꯇꯧꯗꯕꯅꯤ 세 ine ngamjaro ngasi gi se ine ngamjaro ai hayengdai ne kai ngamjaro adu sumaina di dum chongbiu ko ngamdrajo ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯉꯥꯈꯥ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯁꯥꯗꯅ 이메마 시는 게 이신 났더라 이네 기능 탔겠고 그이노
ꯁꯥꯃꯨꯅ ꯏꯁꯤꯡ ꯊꯛꯄ ꯃꯥꯟꯗ꯭ꯔꯣ ꯁꯤꯗꯤ ꯂꯣꯏꯗ꯭ꯔꯤ ꯕꯣꯇꯜꯂꯁꯦ ꯃꯥ ꯇꯣꯂꯨ ꯄꯥꯏ ꯑꯆꯧꯕ ꯑꯃ ꯇꯧꯔ ꯀꯥꯞꯁꯤꯜꯂ ꯊꯛꯈꯤꯗꯧ ꯃꯥꯜꯂꯦ ꯃꯥꯏ ꯃꯑꯣꯡꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯏ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯕ ꯑꯩ ꯎꯔꯤꯁꯦ ꯑꯩ ꯃꯤ ꯃꯃꯥꯡꯗ ꯍꯩꯃꯥ 이비엠아 이니제 사우만드는 이신지 로이 탁도그래 능 좀 여러가 그냥 타우로 사오르는거 ꯍꯣꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯝ ꯊꯧꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯏꯅꯦꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯁꯥꯎꯔꯛꯑꯗꯤꯅꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯅꯨꯡꯗ ꯕꯤꯁ ꯑꯃꯃꯝ ꯍꯤꯠ ꯆꯥꯕ ꯑꯃꯃꯝ ꯂꯣꯠ ꯂꯩꯕ ꯆꯨꯝꯖꯥꯅꯤ ꯍꯧꯖꯤꯛ ꯏꯅꯦꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯉꯨꯅꯦ ꯃꯥ ꯎꯔ ꯈꯪꯉꯦ ꯑꯩ ꯉꯛꯑꯦ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯥꯗ꯭ꯔꯤ ꯃꯥꯒꯤ ꯑꯗꯣ ꯑꯩ ꯃꯅꯨꯡꯗꯗꯤ ꯊꯥꯆꯠ ꯅꯧꯖꯕꯤ ꯑꯃ ꯂꯣꯠꯂꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯍꯣꯏ ꯃꯥ ꯍꯧꯖꯤꯛꯀꯤ ꯈꯨꯁꯥꯎꯗꯣ ꯑꯗ ꯑꯩꯗꯤ ꯁꯔꯗ ꯃꯥ ꯐꯨꯔꯛꯑꯗꯧꯒ ꯃꯥꯜꯂꯨꯔꯦ ꯗꯥꯟꯁ ꯇꯧꯔ ꯇꯣꯛꯈꯤꯕꯅꯦ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯈꯪꯕ꯭ꯔꯥ ꯁꯔꯗꯣ ꯀꯤꯕ ꯃꯥꯜꯂꯦꯕ ꯏꯃꯨꯡꯗ ꯄꯠ ꯄꯠ ꯆꯪꯈꯤꯕ 이비엠아가 우리 집에 보는 거 또 봤다래봐 아깐 ям 사이 야로해봐 광지 레이 락바 야드래 암드레다 이비엠이 파몽지등 안다고 파몽게 에이씨 판바 야드래 그다이 드는 우리 랭젤라 이지나 마시 뽑는 막세 마두기 줌바기 오자드는 돈방 갔다네 봐세 미게 쏘고 만나도 돼 무카이나 부터 디파제레드나 세이죠 ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯁꯨ ꯁꯨꯛ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ ꯉꯁꯤꯗꯤ ꯖꯨꯝꯕꯥ ꯆꯣꯡꯕ ꯆꯠꯁꯦꯁꯨ ꯌꯥꯗꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯃꯥ 이비엠 이놈 라이 야 칸게 칸자라들어다 참 나라지부 마 ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯆꯥꯛ ꯂꯣꯏꯔꯦ ꯉꯁꯥꯏꯗꯩ ꯀꯧꯏ ꯇꯥꯗ꯭ꯔꯣ ꯀꯩꯅꯣ ꯑꯃꯨꯛ ꯁꯨꯒꯠꯂꯤꯗꯨꯅ ꯏꯃꯥ 나랑 줌바 쏘마 마팜다 오자가 이가 쫑가이나버도 이마는 무카이나루버도 세두나 야드레 이마지가 시디 로이나 닝가이레 시 양리엔 거세 식바나 밤봉 거지 까림도 떠야드레 또제 쾅 거세 시 학고 따라가 팜거다버지 야바잖았디 ꯍꯩꯄꯥ ꯌꯥꯝ ꯁꯥꯏꯌꯦ ꯃꯤꯅ ꯆꯣꯡꯉꯤꯗꯣ ꯐꯖꯅ ꯆꯣꯡꯉꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯦꯟꯖꯟꯅ ꯅꯤꯛꯁꯟꯗꯅ ꯑꯗꯨꯝ ꯅꯥ ꯇꯥꯕ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯆꯣꯡꯁꯤꯜꯂꯗꯤ 야레 쎄로 시 잉아시다 낭 나무 오자 사절래 시 한우비 ꯌꯥꯝ ꯀꯟꯅ 사갈래 맛색 ꯆꯥꯡ ꯅꯥꯏꯅ ꯐꯖꯅ ꯇꯧꯑꯣꯗꯤ ꯌꯥꯗꯦ ꯑꯗꯣ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯥꯈꯤꯔꯣꯏ ꯍꯥꯏꯔꯣ ꯀꯔꯤꯅꯣꯅꯦ ꯆꯥꯛꯇꯣ ꯂꯣꯏꯔꯗꯤ ꯆꯥꯊꯣꯛꯇ꯭ꯔꯗꯤ ꯀꯩꯗꯧꯈꯤꯗꯣꯏꯅꯣ ꯖꯒꯣꯏ ꯑꯃꯨꯛ ꯁꯥꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏꯕꯣ ꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯥꯎꯔꯁꯦ ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯄꯨꯈꯝꯗ ꯆꯣꯟꯅ ꯑꯗꯨꯝ ꯊꯤꯔꯝꯕ ꯅꯠꯇ꯭ꯔꯥ ꯑꯣ ꯊꯤꯔꯝꯃꯦ ꯃꯤꯔꯨꯛ 5 ꯊꯣꯡꯉꯦ ꯂꯥꯛꯑꯣ ꯑꯣ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯆꯤꯛꯄꯁꯤ ꯈꯔ ꯍꯦꯛ ꯌꯥꯡꯒꯨꯝ ꯇꯧꯋꯦ ꯑꯩꯗꯤꯅꯦ ꯑꯗꯨꯒ ꯉꯔꯥꯡ ꯏꯃꯥꯅ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯧꯔꯤꯗꯣ ꯏꯀꯥꯏꯖꯕꯅ ꯍꯌꯦꯡꯒꯩꯗꯤ ꯇꯧꯔꯅꯨꯀꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯅꯨꯡꯁꯤꯕꯗꯨ ꯁꯛꯇꯥꯗꯣ ꯑꯣꯖꯥ ꯄꯤꯀꯅꯥꯎ ꯃꯥꯅ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗꯕꯨ ꯃꯌꯥꯝꯒ ꯃꯥꯟꯅꯅꯕ ꯆꯣꯡꯉꯣꯌꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯣꯡꯉꯒꯦꯅ ꯍꯦꯛ ꯆꯣꯡꯁꯟꯕꯅꯤꯗꯣ ꯅꯤꯡꯒꯥꯏꯔꯦ ꯉꯁꯤꯗꯤ ꯄꯨꯂꯞ 사파비 ꯀꯧꯕꯒ ꯇꯥꯗꯦꯅꯦ ꯅꯨꯡꯉꯥꯏꯔꯒ ꯀꯥꯁꯤꯗꯒ ꯂꯩꯔꯝꯗꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦ ꯏꯁ ꯀꯔꯤ ꯊꯕꯛ 이마 ꯀꯩꯊꯦꯜꯁꯨ ꯆꯪꯉꯛꯁꯦ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯁꯦꯀꯦꯟ ꯍꯦꯟꯗꯒꯤ ꯖꯨꯝꯕꯥ ꯆꯣꯡꯕꯗ ꯁꯦꯠꯄ ꯅꯨꯡꯉꯥꯏꯒꯗꯕ ꯈꯔ ꯑꯣꯠꯂꯛꯁꯦ ꯑꯁ ꯀꯗꯥꯏꯗꯒꯤ ꯆꯠꯄꯅꯣꯗ ꯁꯣꯝꯗ ꯉꯛꯁꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯉꯔꯥꯡ ꯑꯩ ꯆꯣꯡꯕꯗ ꯈꯤꯇꯪ ꯍꯦꯟꯖꯟꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯋꯦ ꯑꯁ ꯉꯛ ꯂꯦꯡ ꯌꯥꯗ꯭ꯔꯦꯕ ꯄꯨꯡꯗ ꯅꯦꯠꯇꯨ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯉꯛ ꯂꯦꯡ ꯌꯥꯗ꯭ꯔꯦꯕ ꯍꯦꯟꯖꯜꯂꯦ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯅꯪꯅ ꯖꯨꯝꯕꯥ ꯆꯣꯡꯕꯗꯣ ꯉꯛꯀꯤ ꯁꯨꯃꯥꯏꯅ ꯊꯦꯛꯑꯒ ꯍꯨꯝꯇꯠꯂꯒ ꯅꯪꯅ ꯖꯨꯝꯕꯥ ꯆꯣꯡꯉꯤꯅꯦꯅ ꯑꯣꯖꯥꯅ ꯈꯤꯇꯪ ꯆꯣꯡꯉꯛꯄꯒꯅꯦ ꯅꯪꯅ ꯍꯦꯟꯖꯟꯈ꯭ꯔꯅꯤ ꯉꯛꯇꯒꯤ ꯑꯗꯒꯤ ꯃꯤꯠꯇꯒꯤ ꯅꯣꯛꯇꯅ ꯈꯦꯗ꯭ꯔ ꯃꯁꯤꯗ ꯈꯨꯠ ꯁꯥ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯊꯦꯛꯀꯠꯂꯛꯑꯦ ꯅꯪꯅ ꯐꯖꯅ ꯃꯌꯥꯝ ꯆꯣꯡꯉꯩꯗꯣ ꯆꯨꯝꯅ ꯑꯗꯨꯝ ꯆꯣꯡꯉꯒ ꯑꯗꯨꯝ ꯌꯥꯕꯗꯣ ꯍꯦꯟꯖꯜꯂꯦ ꯅꯪꯗꯤ ꯌꯥꯝꯅ ꯑꯁ ꯌꯥꯝ ꯉꯥꯡꯉꯦ ꯑꯣꯖꯥꯅꯁꯨ ꯉꯥꯡꯉꯤꯗꯣ ꯃꯤꯅ ꯁꯨꯛ ꯌꯥꯝ ꯅꯥꯔꯤꯉꯩꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯂꯦ ꯅꯪꯁꯨ ꯅꯍꯥꯟ ꯖꯨꯝꯕꯥ ꯆꯣꯡꯉꯒ ꯐꯩꯒꯟ ꯅꯥꯏꯅ ꯇꯩꯗꯨꯗꯤ ꯅꯪꯁꯨ ꯍꯦꯟꯖꯟꯅ ꯆꯣꯡꯕꯩꯔꯣ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯐꯩꯒꯟ ꯅꯥꯕꯗꯨꯗꯤ ꯃꯤ ꯂꯣꯏ ꯇꯧꯅꯩꯌꯦ ꯅꯪꯒꯤꯗꯣ ꯀꯅꯥ ꯇꯧꯅꯒꯦ ꯉꯛꯁꯨ ꯁꯨꯃꯥꯏꯅ ꯀꯅꯥ ꯇꯧꯅꯒꯦꯕ ꯁꯦ ꯅꯨꯄꯤ ꯌꯥꯝ ꯂꯥꯡꯒꯅꯨ ꯕꯥꯝ ꯑꯝꯇ ꯂꯩꯔꯒꯅꯦ ꯑꯝꯇ ꯇꯩꯕꯤꯔꯝꯃꯣ ꯑꯩꯅꯦ ꯑꯁ ꯁꯤꯗꯧꯔꯦ ꯑꯗꯣ ꯑꯗꯨ ꯇꯩꯔꯗꯤ ꯆꯠꯄ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯌꯦꯡꯁꯦ ꯑꯗꯨ ꯍꯥꯟꯅ ꯇꯩꯔ ꯌꯦꯡꯉꯁꯦꯕ ꯁꯦ ꯑꯁ ꯐꯔꯦ ꯑꯩ ꯂꯩꯔꯨꯔꯒꯦ ꯑꯗꯨꯒ ꯇꯩꯔꯒ ꯌꯦꯡꯉꯁꯦ ꯑꯗꯣ ꯑꯩꯅ ꯆꯍꯤ 2 ꯍꯦꯟꯅ ꯖꯨꯝꯕꯥ ꯆꯣꯡꯉꯛꯄꯁꯦ ꯁꯤꯗꯩꯁꯤꯗꯅꯦ ꯅꯪ ꯍꯔꯥꯎꯅ ꯆꯣꯡꯕꯁꯦ ꯎꯗ꯭ꯔꯤ ꯈꯠꯂꯦ ꯅꯪꯁꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯁꯤꯗ ꯈꯔ ꯈꯠꯍꯧꯗ꯭ꯔꯗꯤ ꯂꯥꯛꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯤ ꯉꯥꯡꯈ꯭ꯔꯦ ꯆꯠꯂꯣ ꯂꯩꯔꯨꯔ ꯆꯠꯂꯣ ꯂꯩꯔꯝꯃꯣ ꯍꯣꯏ ꯑꯁ ꯃꯁꯤꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ
si moi tàu thì đi lại hai bên da anh tàu vẫn yam hiền ni ba cái sao cái gì yam phăng hay đi mà si tàu nó phải là này chú 마, năng Zumba trong một chất là rồi ai rồi? Chính độ có dùng hai nạp hai mà nít đã. Ở ra na, năng lá rồi đó nó hằng một đấy à rồi. cái gì mà thâu lại cái mana ấy hàng gì đúng Cái này cái phải mà gì vậy? Ở Zumba trong là cái phải hằng gì thế nào? nơi Zumba chú đang đó ai lối tua đầm ni nhưng mà bây giờ phăng một số nét mà tầm Zumba nghe học sang chú qua đây sao bây giờ hiện giờ này nhưng mà Zumba xuống một đấy rồi này sao người khát nó sao bây giờ lại chứ bây giờ phăng một số nét tao Ôi mà nó nhiều chụp nó tàu đó bagi, sao bây giờ tập tay cho sân lẹ, nick bây giờ nó huran ni edu đi. nhưng mà ima đi nhưng hắn ôi là bên này sao bây cái cuốn ngầm đấy hẹn nó sao nín nghe ở đây cái sao thì số là bên này làm cắn nó xuống cuốn ngầm đấy sao nín bên này hẹn lại ba ai nó cho hắn hay đấy mà sao phải bảo rằng cái điều anh ơi ba ai dụ xí đâu âm hắn này ba ở đây này đi bể nó ba sao này ở đây này ima đi không tham nó khơi bên này ba hẹn đi ta hồ đâm Yeah, cái đầu tiên bên năng dia. Ho seltan ge namaze senjao pai bi oi ge yung nama no si phau ga lak pa di yung Ado cái đầu tiên nó ba. ho mukbang nam ga youtube ta thaga laga paisa ta duri ba Yeah. aduga no to drug yes to life to adu da gi ju lau tho ga imana slogan phajabam jung seme Yeah, cái slogan nói gì? no to zumba yes to mukbang ana Ha. mayam aseng bai ju nai ko ai ngarang soina henjan na khona acting do tau na hona ba da tak ngak hai dit pe aseng ngak na le ba ya ba Saya sama tadi. Saya 1 2 1 2 1 2. Kutu sih kapio aja. 1 2 1 2 1 2 1 2 1 2. Ya ya. siap le Pia mi luka dah kya? me llama isi sini je lo boleh pula iya I see. kari lu hebat ya Kau dah lupa tak sih lagi tak cakap lah. Hai ba. Ini ya.